ꯑꯍꯥꯟꯕꯃꯛꯇꯗ ꯀꯪꯂꯩꯄꯥꯛ ꯏꯔꯩꯆꯥ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯔꯃꯥꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯗꯦꯜꯂꯤꯗ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯇꯣꯔꯅꯥꯃꯦꯟꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯪꯂꯩꯄꯥꯛ ꯏꯔꯩꯆꯥꯁꯤꯡ ꯄꯨꯝꯅꯃꯛꯀꯤ ꯃꯍꯨꯠ ꯁꯤꯜꯂꯀꯥꯟꯗ ꯀꯪꯂꯩꯆꯥ ꯐꯨꯠꯕꯣꯜ ꯀ꯭ꯂꯕ ꯍꯥꯏꯔꯤꯕ ꯇꯤꯝ ꯑꯁꯤꯅ ꯆꯥꯎꯅ ꯃꯥꯏ ꯄꯨꯕꯤꯔꯛꯇꯨꯅ ꯃꯥꯏ ꯄꯥꯛꯈꯤꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯃꯛ ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯡꯕꯤꯔꯛꯇꯨꯅ ꯍꯥꯏꯔꯤꯕ ꯀꯪꯂꯩꯆꯥꯒꯤ ꯐꯨꯠꯕꯣꯜ ꯇꯤꯝꯒꯤ ꯖꯔꯁꯤ ꯑꯁꯤ ꯈꯨꯠꯁꯤꯟꯅꯕꯤꯔꯝꯃꯤ ꯃꯁꯤꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯀꯪꯂꯩꯆꯥ ꯐꯨꯠꯕꯣꯜ ꯀ꯭ꯂꯕꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯃꯗꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩꯆꯥ ꯐꯨꯠꯕꯣꯜ ꯀ꯭ꯂꯕꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯕꯨ ꯍꯦꯟꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯄꯨꯝꯅꯃꯛꯀꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝ ꯑꯃꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯡꯕꯤꯔꯛꯇꯨꯅ ꯉꯁꯤꯃꯛ ꯂꯦꯡꯕꯤꯔꯛꯇꯨꯅ ꯀꯪꯂꯩꯆꯥ ꯐꯨꯠꯕꯣꯜ ꯀ꯭ꯂꯕꯀꯤ ꯖꯔꯁꯤ ꯌꯨꯅꯤꯐꯣꯔꯝ ꯑꯁꯤ ꯈꯨꯠꯁꯤꯟꯅꯕꯤꯔꯤꯕ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯅꯥꯕ ꯑꯣꯏꯅ ꯉꯁꯤ ꯐꯥꯎꯕꯗ ꯏꯔꯩꯆꯥ ꯑꯃ ꯑꯣꯏꯅꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯄꯥꯏꯈꯠꯂꯛꯄ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯊꯃꯣꯏ ꯁꯦꯡꯅ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯄꯥꯏꯈꯠꯆꯔꯛꯄ ꯊꯕꯛ ꯊꯧꯔꯝ ꯐꯨꯠꯕꯣꯜꯒꯤ ꯑꯣꯏꯕ ꯑꯉꯥꯡꯁꯤꯡ ꯁꯦꯝꯒꯠ ꯁꯥꯒꯠꯄꯗ ꯑꯁꯤꯒꯤꯗꯃꯛꯇ ꯄꯦꯟꯃꯟꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩꯆꯥ ꯐꯨꯠꯕꯣꯜ ꯀ꯭ꯂꯕꯅ ꯆꯥꯎꯅ ꯊꯧꯅꯥ ꯍꯥꯞꯄꯤꯕꯅꯤ ꯑꯗꯨꯒ ꯑꯀꯣꯟꯕꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗꯤ ꯉꯁꯤꯃꯛ ꯁꯥꯟꯅꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩꯆꯥꯗ ꯂꯩꯔꯤꯕ ꯒ꯭ꯔꯥꯁ ꯔꯨꯠꯇꯒꯤ ꯍꯧꯔꯒ ꯏꯟꯈꯠꯂꯛꯂꯤꯕ ꯁꯥꯟꯅꯔꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝꯗ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩꯄꯥꯛ ꯏꯔꯩꯆꯥ ꯄꯨꯝꯅꯃꯛꯄꯨ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅ ꯑꯁꯤꯗ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯁꯛ ꯇꯥꯛꯄ ꯃꯤꯡꯆꯠ ꯄꯨꯔꯛꯄ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯉꯁꯤꯃꯛꯁꯨ ꯑꯀꯣꯟꯕꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕꯁꯤ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯅꯤꯡꯕꯁꯤ ꯑꯩꯅꯁꯨ ꯃꯈꯥ ꯇꯥꯅ ꯂꯦꯞꯇꯅ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩꯄꯥꯛ ꯏꯔꯩꯆꯥꯁꯤꯗ ꯂꯩꯔꯤꯕ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡ ꯑꯗꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯒꯤ ꯉꯝꯖꯕ ꯆꯠꯆꯔꯨꯕ ꯐꯨꯠꯕꯣꯜ ꯃꯁꯥꯟꯅ ꯑꯁꯤꯗ ꯏꯁꯥꯃꯛ ꯁꯥꯟꯅꯕ ꯉꯝꯗ꯭ꯔꯒꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯂꯃꯟ ꯁꯤꯡꯕ ꯈꯛꯀꯤ ꯋꯥꯁꯨ ꯅꯠꯇꯅ ꯍꯤꯡꯂꯤꯉꯩ ꯃꯇꯦꯛ ꯈꯔꯁꯤꯗ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯊꯧꯔꯝ ꯃꯁꯛ ꯊꯣꯛꯄ ꯑꯃꯗꯤ ꯇꯧꯔꯝꯒꯦ ꯏꯔꯩꯆꯥꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯁꯛ ꯇꯥꯛꯂꯝꯒꯦ ꯃꯥꯂꯦꯝꯗ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯗ ꯊꯝꯖꯕꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯀꯣꯟꯕꯗ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯔꯃꯥꯟꯗꯅ ꯏꯀꯣꯛ ꯂꯣꯏꯅ ꯈꯨꯔꯨꯝꯖꯔꯤ